Chahicha kaya Arctic se changsinba ngamdaba famjilaba lamlem oina launaramme. Adubu ngasidi masigi wakhalon si thuna yangna honglaktuna mafam si achau baleba kayagi mitafam oirakle. Climate change na malemgi aying asa hongalakpadagi samudragi un sodok halakle. Masina Anouba lalon lambi fatpiraktuna shakti leiraba lebak singi marakta competition wangkhat halakle. Antarctica gum samudra na pungkoi koisin balekang oibagi mahut Arctic ti lekang na oina maikai khuding maktagi koisilaga leiba yam unique oiba samudra ne. Antarctica da Antarctic Treaty na military activity amata tawba yaroi thingbagum Arctic pu supna consent biba international treaty amalaite. Aduna mafam sida lamgidamak yetnaba kaya tholakningai maram lei. Ngasigi video sidagi Arctic si matau karamna geopolitical hotspot ama oirakli mafam sigi geography na kamdong na maru ohelibeno leibak kaya na karigidamak mafam sibu tanaraklibeno khangminase. Ahan bada Arctic ki top laba geography gi maramda hana haijage. Malem sigi khwaidigi sathiba mafam sing manungda Arctic sisu amani. -40 degrees Celsius makhada kumduna ta leiba unna thatha launa kupliba mafam ne. Climate change na atay mafam sing da sagat hanbibadugi mari raki chang da Arctic na sagat le. Lepta na saudorak liba unpak sing na mafam sida changthok changsin hena laitok halak le. Arctic ta malem gi discover tawdriba thau gi 13% amade natural gas ki 30% lei haina panai. Masi ayambadi samudra lekha da fumduna lei. Atay mamal labor resources khara hairabada rare earth minerals sana diamond amade yamlaba nga asina chingbasingni. Un saudorakpana Anouba lalon lambi kaya falakle. Ming oina palabada Russia gi torban paringgi Northern Sea Route, Canada gi ithat pareng fauriba Northwest Passage ni. Lambi singsina Europe amadi Asia anisigi marakta chathok chasingi matam fazana tensil hanbibatanatana thingjin khiba yabai akiba leiba mafam sing Suez amadi Panama Canal choke point anisigi maru oiba yam hantahalakle. Arctic ta leiba leibak nipan sina karamna sem sari duda amuk lakcharage. Ahanbada mafam sida Russia na khwaidigi dominate tawduna leiri. Honglakliba fivam na su Russia bu superpower ama ohelakpagi achauba oithokpalai. Henna khangnabagi damak masig video si yengbiyo. Arctic ki apunba torban gi 53% ti Russia na control tawbana mahausa na khudongchaba helhalle. Soviet matamgi Arctic ta leiba military base sing Russia na nahuna na amo hangtoktuna hypersonic missile system khinkre. Loina na Arctic ki isingbu dominate toksin mangamnaba khwaidigi achauba fleet sem saduna thamkre. Jingsinbam khai ingkraba mafam dasu makhoigi ayowi fighting ability 2014 da Russia na utki. Lanmi lakh amagalising yankhay mangana tank lising kaya jet amadi jahasing sijinaduna lan oraiki. Cold War manung da fao asigumba military exercise pangthokhidri haidana Russian Defense Ministry na phongdorakhi. Hanadagi sizinnarakpa samudra lambi singdu nattaba hena asamba lambi Northern Sea Route pu control tawbanina Russia da achauba senmitlon gi khudongchaba phanganbiraklani. Arctic ki thau amadi gas Russia gi senmitlon gi damak yamna maru oibanina Russian company singna thau amadi gas pu loknabagi damak senyam kaya ama invest tawri. Russia na Arctic ta hana amukta tawkhidriba mawngda khudlai amadi lanmi thamlakle. Masina nongchup leibak singa mafam sida tension wangkhatna halle. Ani subada America gi fivam. Alaska gi khuthangda America Arctic lomda lam lejaragasu Soviet kaitha khraba matung mafam asida America mai ningthina onsilakhidre. Russia gum infrastructure semgat sagat pada sel haithade. Atopa ahoba amasu leiri America di United Nations Convention on Law of the Sea da khuyek pi balaibak natte. Treaty sida yawdrabanina Arctic ki irol nungda claim tawbayaba 2 lakh square kilometers ki lam fangdrabani. Arctic ki matangda America gi fivam son na lei. Sigumba jahaz sing sea icebreaker kawe. Masina famjillaba samudra gi unbu takhai thugairaga tungda lakpa jahaz singi lambi fatpiduna famjillaba polar region singda yausinba ngamhalle. Russia gidi sigumba icebreaker nifu henalei. Adubu siga changdamnabada America gidi supnatagi ani khak lei. Arctic ta Russia gum America gi military base amade research station masing yamna watle.
Alaska America Gidamak, Arctic Mafam the Lam Kanjaravasu, Russia gi Arctic territory singa Changdam Nabada, Samgat Sagat Kadabayam Watli. America so Arcticta Neto Lebak Sing, Canada, Norway, Amadi Denmark Kapuna, Langi Oraiva Henkadlakle. Arctic si Yam Namaru Oi Sakhang Laktuna Hujikte, America so Mafam Sida Tabakaya Paikalakle. Adubu Hangbaya Bawahang de, Arctic the Russia gi confirm Jetson Kidrangai. America na tan khalakpa ngamgadra haiba asini ahum subada Arctic ta haktheng na lam leitaba China masana masabu near Arctic state Arctic nakpalebak haina kaujaduna mafam sida khongthang kaya kanna lokhalakle Russia ga loina na China Arctic lomda lalo lambi semgat naba kanna hotnare Russia na Ukraine da landa sinkraba matungdagi hanaga amukta manadabagi changda development project maru oina energy amadi shipping gi lamda project kaya gi ayaba Russia na China da pitokle Polar Silk Road harisi China gi Belt and Road ki initiative manung chanba Arctic lambi semgat naba plan ne Arctic ta thau amadi gas chingthoknaba Russia amadi Greenland da China na sel thadare China gi su hojikti icebreaker mari sure official oina di China na Arctic ta makhoi gi interest se Bigyan gi thijin humjin bagi khaktani haijarabasu nongchup ki expert singna de mafam sida China gi su military gi oiba apam basoidana leigani haina thajanai China na Arctic ta thawai yorakpa invest over henkalakliba asina America ga mukhai naraknabagi achauba maram oirei mafam sida Russia America China nattaba atai lebak singi su interest lei Canada na Northwest Passage hariba samudra lambi se makhoi gi makhada leibani haina claim tawjarabasu Arctic ta makhoi gi military yamna sole NATO member ama oina Norway su Arctic lomda Russian military dagi ngakthok chanaba masagi defense pakthok chawthok halakle Greenland gi location si mafam chawani na Denmark gi damang ithat si yamna maru oi adunabu America maru oina Donald Trump na Greenland si leijarage haina propose toksilibani leibak singna Arctic ki lan thumgi kana balawnaba lamjel tanaraklabisu environment tadi sathina sokhan lakane Arctic si top pa sanga pambi singi mayumne mining industry military gi thabak henkalakpa asina mafam sigi naujakhraba ecosystem bu singnare mafam sigi yelho furup inuit singi punsi mahingdasu akaiba kaya pirakane paikhatlakliba project kaya sidagi thadorakpa maikhu amot akaina chingba singna hana ngorok ngona leramba mafam se musin mamsin halaklane amamba machuna maisa chapsin ba henbanina masina mafam si sagat pa hengat hangane Arctic ta thau chingthokna ba hutpagi thabak yam sathina khudong thiningai oi kariguma mafam asida soidena thau haidok pathoktuna oil spill thoklabade sengdokpa oithoktabugumbane Arctic ta thau gas mineral marang kaina leirabasu changadaba senyam amadi infrastructure watpana haujiki oinadi resource fazana lokpa khudong chadre hariba resourcing ayambana Arctic ki leibak nipan gi exclusive economic zone manungda tawanina resource munanaba unkhatnabagi risk lejarabasu yam sathi halaknabagi uthokpadi nemna lei Arctic Ocean da lamgi damak serious oina yetnaba leitabadi natte khudam oina Russia na 2007 da North Pole gi samudra lekha da titanium na saba Russia gi firal yungsin ke adugi matung Arctic ki maming se the Russian Ocean hain hongtokadabani haiki masida atai lebak singna wahang kaya hangnarakhabasu United Nations Convention on Law of the Sea amadi Illulicit Declaration gi makhada henadum cooperation henkat halakhe Russia na Arctic militarize tawda mangjil thai NATO ally singsu tankhatnaba hotna jaragasu mafam si atai ga yengnabada stable oina leiri haina expert singna phongdo e Arctic Council na mafam sige environmental amadi scientific cooperation henkatnaba hotnai Russia amadi nongchupki marakta tension wangkhatnarabasu mahosagi singnaba kaya ama leibanina mafam si yamna tough oi haiba Arctic lebak singna khange pak chawkhraba takraba khudong thibana thalaba mafam sida marup mapang lehendaba haibasi apangba thabakne mafam sida nga fabagi bu oiro smuggling terrorism search and rescue tawba natragana environmental disaster mayoknabada mai pak ke harabadi cooperation mathau tai haiba khange aduna mafam sigi oinade diplomatic relation tek ta kaidana leire mafam sida lan soknaba sathina sel changadaba oibana Arctic si haujiki oinade Laanbung Oirakpagi mahut
amaga amaga cooperation tongna hena oithokpa wangi haidana expert singna mot piri ngasigi wahang makhada piri ba mayam singsigi marakta Arctic lebak natabadu karambano haibiramu